Meeteina Kuki Zobu separate Toubani, Kuki Zomi Council, Pau Wasi, Kangla Pau Pau Sedagi Lokachavani, Kuki Zo Council ki Secretary Information, Kaiko Hau Gangti na Tadorok Pachiro Laman Haidivadi. Ngarang Pau Singda, BJP ki Northeast in charge, MP Sambit Patra na Pongdoki Wapam Singda, React Aurukivadi, Manipur the President Rule Tamlakivagi Warolda, Sambit Patra na Manipur ki Territorial Integrity Amadi, Illegal infiltration da BJP na compromise tawroy haikiba wafam da Kuki Zo Council na haidaklivadi. Sambit Patra na muna khangdabagi wafam da haukiba May 2023 da Meeteina Manipur ki territorial integrity physically violate tawke Meetei signatures amadi yum kaya Imphal Valley da thugai kibaga loinana Kuki Zo singbu namduna displace oihanke Biren na ethnic cleansing da luchingki haiba wafam kaya Chirol asina phongdorokle Cherol asina makha taribadi Meeteina separate tawriba Kuki Zo sing irang asida miyoi kaya sikhibaga loinana miyoi kaya na mayumda laihandre haibaga loinana Manipur State President Rule thamlakpa ase laingang na irang ase political gi oiba settlement puraknaba amadi ingtapa afaba yumlonaba oigani haina Kuki Zo na masida thajaba thamle Anouba Luchingba ma Khannaba BJP gi MLA singna Tounariba kem singi Maraktagi Speaker Satyabrata gi kem asina Khwaidagi Chaoba kem Oire Haiba tari Pau wasi Kangleipaki Maira Pau sedagi lokhatchavane Biren Chief Minister famdagi resign tawkhraba matungda Anouba Luchingba ma khanba ngamdavadagi Manipur da President Rule suspended animation thamjilakiba asida haujiksu BJP MLA singi marakta Anouba Luchingba ma Khannaba tokhai na kem tawnare loinana Prime Minister Narendra Modi na ngasi athengbada Delhi yawraklaba matungda Delhi amadi Manipur gi oina Chief Minister amamam Khannabagi thabak pangthokadawre adubu pausi asina fangba paugi matungina de Anouba Luchingba oinabagi damakta tongan ba mafamda kem tawnariba sing asigi manungda Speaker Satyabrata na Luchingba kem asina BJP gi MLA ayamba loinana BJP da saugatpa topa political party gi miyoi sing changsilaktuna achauba kem ama oire haina ngangnaba sutare pausi asina fangba paugi matungina de karigumba Speaker Satyabrata gi kem da laiduna Speaker Satyabrata bu saugatpa MLA masingna helakpa tarvade Center gi maiki dagi su athuba matamda Satyabrata bu Anouba Luchingba moina khalakpa yabagi thajaba wangna lei haina su ngangna batari loinana hiram masigi matangda Manipur da leiriba Sambit Patra na su kem tawnariba sing asigi marakta MLA singna mapung phana saugatpa miyoi adu kananu haibadugi pau kumna lauraba matung center gi Luchingba singda pau pibagi thabaksu chathari haina su thajanare amaromda hauji Imphal da leiriba Sambit Patra na ngarang tongan ba mafamda BJP gi MLA Susindro TS Basanta Kumar Govindas Konthokjam amade JDU gi Usap Udinga Imphal Hotel da unaduna wari sanaki haire wari sanaki badugi matangda pausi asina chapchaba maram phangba ngamdre Sambit Patra gi maikei da gesu wari sanaba dugi maram haujik phauba kangthokpa leitre ngarang ayuk pung 12 khara helakpada BJP Manipur State Unit ki President A Sarda Mayang Imphal Kendra gi Kongkham Robindro amade Hairo Kendra gi MLA Thoksom Radeshyamga Sambit Patra ga unaduna wari sanaki haire pausi asina phangba topa paugi likhun amagi matungina de BJP Manipur Pradesh ki President A Sarda Debesu Haujik Imphal Hotel da kem tawduna leiriba BJP Northeast in charge Sambit Patra ngarang unana bahonavada unaba phangkhide adubu ngasi sungsoi-soidana unaraba yai haina thajare pawasina hai BJP Manipur Pradesh ki official singi maikeidagi haujik Manipur da oiriba rajniti gi tangdu leitadaba sigi matangda wari sananaba Sambit Patra ga unana bahonavada haujik phawba unabagi matam phangdri haire hairiba maram sing asina BJP Manipur Pradesh ki maikeidagi su center gi Luchingba singda Warounaba khara Leiramba Yabagi Chingnaba sauna leire haire BJP Manipur Pradesh ki machin chatpa miyoi amadagi fangba paugi matungina de Manipur da center laingangna President Rule amade Manipur Legislative Assembly suspended animation thamjilakpagi matangda mangjauna khangalakhiba amata leitaba male karigumba center gi maikeidagi khangalakpa leiraga de BJP Manipur State ki leiriba core committee amade legislature party gi mifam hana kauduna khana nei nafam thokpa nei adubu handak center na lauriba khongthang asi BJP gi maraktasu yamna chauna angakpa ma oire maduna BJP gi Luchingba singna Manipur da yengliba midyeng asi karamba midyeng no haibadu yamna kumna nei nafam thoi haire Indo-Myanmar border da Thengnariba illegal migration gi issue asi matam Sangna Thaoidana Leirubadagi Thokpani nongthongbam Biren pau asi paunil khon pau chedagi lokhatchabane Indo-Myanmar border da Thengnariba illegal immigration gi issue asi matam Sangna Thaoidana Leirubadagi ngasi lamda masida Thengnariba khudong chadaba sing asi Thokpani haina Hanagi Chief Minister Nongthongbam Biren phongdorokle
Wafam asi hanagi Chief Minister Nongthongbam Biren social media da thagalakpa hanagi Chief Minister gi post amada phongdorokhiba post aduda makha taraduna hai Indo-Pakistan amade Indo-Bangladesh border da laukhatliba section thorang adugumna mamangda pankhiba leingaksingna ngalingaidagi khongthang laukhatlamlabade ngasi lamda masida Thengnariba khudong chadabasing asi thengnaramloi asuk chaoba amade maruoiba issue asi karigidamak yengsindana thamlamlibano amade masina maram oiraga India na ngasi Thengnariba sing asi gi teksak kanana pugadoribano haibasi achauba wahang ama oire hainasu maki post aduda makha tana phongdorokle BJP gi Manungda Warounaba Khara Leiramba Yabagi Chingnaba Chaona Leire Pawasi Paunil Khon Pawse dagi lakhotchavane Hauji oiriba Manipur gi phibam asida Manipur Pradesh ki President A Sarda Devina BJP gi North East in charge Sambit Patraga unana bohonavada unaba phangkhidraba matung ngasi minister amadi MLA kharaga loinana unakhre haire adubu BJP Manipur Pradesh ki official singi maikaidagi Haujik lamda masida oiriba rajniti gi sarangnaba sigi matangda Sambit Patraga unana bohonavada haujik phawbagi oina minister amadi MLA kharade unanabagi matam pidavana thawong asibu center gi Luchingba singda Warounaba Khara Leiramba Yabagi Chingnaba Chaona Leire Moirang oksukbung maningda leiba gelmon maitai khultum na mai chakre pawasi kangleipaki maira pawse dagi laukhatchavane Manipur 2023 gi May 3 dagi hauna thokliba kanglup ani gi lana sigi manungda Kuki Singna tanthorokpadagi mayum thadoktuna lanjena duna haujik relief camp da sangjafam lawduna leiriba Moirang police station gi manungchanna Moirang lo kenel manak oksungbung uyung makhong ani gi marakta leiba gelmon maitai khulgi yumsing ngasi nungthil tumna mai chakre haire mai chakpa si ngasi nungthil pung 12 minute nifuga mangarom taba matamda miyamna khanglakhiwane adubu hairiba mai chakliba maitai gelmon khulaside maitai amata sangsinba ngamdana haujik phawba leiraklibane mai chaklingai marakta nungsit silakpadagi khuladudha leiba yumsing tumna mai chakre mai chakpa adu una miyoising amata changba ngamnakhide mai chakliba mafam adugi maningthangba saruktasu Kuki militant singi bunker su saduna lei haire Fire Brigade ki mai kananaba sangsilakpadasu mafam adu yoksinba ngamdana ngaihak panduna leikhe adubu kona thangdade mafam aduda sangsinduna mai kanbagi thabak chathakhe laibak thibade akanba nungsitna maram oiduna yum ayamba loina mai chakre haire maitai gi mi leinadraba yumsing adu matau karamna mai chaklibano haibagi chapchaba maram haujik phawba khangba ngamdri haire Malem nganba mihad UNLF koirenga mari leinade pawasi pandam pawse dagi lakhotchavane Malem nganba mihad UNLF MPA ga mari leinade akanba mawongda condemn tawi haina koirengna Luchingba UNLF na thadorokpa cherol amana haire cherol asina hai haukhiba February 10 da masak khangdaba khulai paiba miyoi kharanna Moirang kampu awang lekai dagi laisram Malem nganba Elias tonau kauba sahi 10 rom ta ngairiba nauriba nupa macha amabu Nongmaina kaptuna halamba aduga mahaka chatminaba mamanaba amabusu hanaba honaramba tamthiba thawong adu party asiga karigumba hiram amata da mari leinade asigumba wakhal yaudaba mihad asi UNLF MPA na kanba mawongda condemn tawi amasung masida chenariba miyoising natraga lup aduna miyamda sengdokpham thoi haina cherol asina makha tarakleng